Nomig oiba stat level gi workshop exploring traditional medicinal practice of Manipur pangthokre. Apunba Manipur maiba maibi purup ka khushamnaduna takyal pata leiba ISBD da pangthokre. Military Sasan ki mayokta zatharakpa Myanmar gi irang da police amadi khongjang sangsaliba anigi marakta chawna khuthokna kre ngarang Naipyadio da police na irang adu laksinaba nongmai round kaya kapki amadi water cannon su sizinaki. Malem gi oinu COVID-19 positive oiba missing crore tara lakh hompumapan lising aniga chamapan supna tarit sukre laina asina maram oiduna laikhidaba missing na lakh kulhumdoi lising nipuga chamri supna tarit sukre India gi oina hauzik phawda positive oiba mioi crore ama lakh nipan lising yankhai nipan ga chahum humdra mathoi sukre amadi laikan na bangamdana COVID-19 na maram oiduna laikhidaba na mioi lakh ama lising yankhai mangaga jani yankhai nithoi sukre Nipumari Suba Assam Rifles na Tamai Dikhuiramgi Lambi Semjin Kray IGR South Amadi Kunithoi Suba Assam Rifles ke Mityang Makhada Kul Kuntra Mangarom Paunariba Lambi Asi Semjin Bani Hairi India Pumbada Mayai Kaba Chinjak Singna Landarakpa Asidagi Lanthengnanabagi Pandamda Paikhalakpa Thaurang Nasamukta Bharat campaign gi saruk ama oina awareness program of community outreach and identification of dependent population gi thauram district level Nasamukta Bharat campaign Bishnupur district na sinduna Nambol Esigi Manung Chanba Singfu dangarang pangthokre